India amasung China gi mifam makha sanakhre. External Affairs Minister S. Jaishankar amasung Chinese Foreign Minister Wang Yi gi marakta chathaba face-to-face meeting Moscow da pangthokre. Mifam aduda China amasung India gi marakta thamari chupna chatharakliba standoff amasung nakal ani gi marakta nongmai kapna khibana chingbagi matangda khanakhi. India amasung China gi marakta lainariba phibam mifam aduna kana hanbadi oidri haina phongdorakli. India amasung China gi marakta itatatana ipau phogdok phogjin tawduna diplomatic amasung military gi oiba solution sing puraknaba makha taba mifam sing phangkhigani hairi. IPS Officer sarmba Manipur macha phare. IPS Officer sarmba abang muktab amasung mahakki bamanaba Kabir Khan Delhi gi Faridabad border dagi phare. Abang muktabna National Investigation Agency NIA gi SCP saduna luxury car sing huralaga Manipur puraktuna yonbagi thabak tawri hairi. Makhoi ani Delhi gi Faridabad border dagi Bimar Kumar na luchingba crime unit sector 30 na fabani hairi. Makhoi ani gi mathakta Sarai Khwaja police station na FIR ma tawre hairi. Meta fake Aadhaar card manga pai hotel da lainaba amasung lambi gi check sing dagi nanthoknaba SCP gi identity card amasung aina yadaba moong da khulai sing pai haiduna phongdorakli. Indian amasung Japan gi marakta yanache khutek pinakhre. Laibak ani gi lanmi singi oiba yanache Japan gi ambassador Suzuki Satoshi amasung India gi defense secretary Ajay Kumar na yanache khutek New Delhi da pinakhre hairi. Yanache asina laibak ani gi armed force ki marakta lainariba ohobasing mensiduna bilateral training sathariba UN peacekeeping operations humanitarian international relief amasung atai atopa activities da henno khumang chauksin ba amasung laibak ani gi lainariba marida henna mapangan kankhatlanduna phagalan gani hairi.